ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯩꯂꯣꯟ ꯋꯥꯐꯩꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯣꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 3 ꯔꯤꯝꯁꯇ ꯄꯨꯔꯛꯄꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯈꯜ ꯑꯣꯛꯇꯣꯕꯔ 1ꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯥꯒꯥ MLA 9ꯅ UNCꯒ ꯁꯦꯅꯥꯄꯇꯤꯗ ꯎꯅꯈ꯭ꯔꯦ꯫ ꯒꯥꯔꯤ 330 ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯅ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯁꯣꯛꯂꯤꯕ ꯍꯥꯞꯄꯤꯈ꯭ꯔꯒ ꯅꯥꯒꯥ 3ꯄꯨ ꯐꯥꯈꯤꯕ ꯃꯐꯝ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯡ ꯋꯥꯐꯩ ꯈꯨꯟꯗ ꯉꯁꯤ ꯑꯌꯨꯛ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅꯤ ꯍꯥꯏꯕ 3 ꯁꯣꯛꯂꯦ꯫ ꯁꯦꯀꯨꯔꯤꯇꯤꯅ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯂꯥꯌꯦꯡꯅꯕ ꯔꯤꯝꯁꯇ ꯄꯨꯔꯛꯄꯗ ꯃꯤꯌꯥꯝ ꯍꯧꯔꯛꯄꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯁꯦꯀꯨꯔꯤꯇꯤꯒꯤ ꯂꯥꯡꯕꯟꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯂꯣꯡ ꯋꯥꯐꯩꯒꯤ ꯀꯥꯞꯅꯕꯗ ꯁꯣꯛꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯒꯦꯂꯦꯃꯥꯡ ꯋꯥꯐꯩ 19, ꯖꯨꯂꯤꯌꯥꯡꯗꯧ ꯋꯥꯐꯩ 10 ꯑꯃꯁꯨꯡ ꯄꯥꯎꯒꯣꯂꯥꯟ ꯆꯣꯡꯂꯥꯏ 19 ꯀꯧꯏ꯫ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯃꯛꯇꯒꯤꯅꯤ꯫ ꯃꯈꯣꯏ 3 ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯒꯦꯡꯂꯦꯡꯃꯥꯏ ꯋꯥꯐꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯟꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯊꯕꯥꯛꯇ ꯐꯥꯎꯗꯣꯛꯈꯤ꯫ ꯄꯥꯎꯒꯣꯂꯥꯟ ꯆꯣꯡꯂꯥꯏꯒꯤ ꯑꯣꯏ ꯊꯪꯕ ꯊꯕꯥꯛ ꯑꯃꯁꯨꯡ ꯄꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯒ ꯂꯤꯌꯥꯡꯗꯧ ꯋꯥꯐꯩꯒꯤ ꯅꯤꯡꯖꯣꯗ ꯂꯦꯊꯣꯜ ꯁꯦꯜꯒꯤ ꯃꯆꯦꯠꯅ ꯑꯃꯁꯨꯡ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡꯗꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯂꯣꯟ ꯋꯥꯐꯩ ꯈꯨꯟ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯃꯈꯣꯏ 3 ꯁꯣꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯁꯣꯛꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅꯤ ꯍꯥꯏꯕ ꯃꯈꯣꯏ 3ꯗꯨꯕꯨ ꯈꯨꯗꯛꯇ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕꯒꯤꯗꯃꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯂꯩꯂꯣꯡ ꯋꯥꯐꯩꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯣꯛꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 3 ꯂꯥꯌꯦꯡꯅꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯈꯪꯍꯧꯗꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯔꯤꯝꯁꯀꯤ ꯃꯦꯟ ꯒꯦꯠ ꯑꯃꯁꯨꯡ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯃꯃꯥꯡꯗ ꯑꯀꯟꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯔꯤꯝꯁꯀꯤ ꯃꯦꯟ ꯒꯦꯠꯇ ꯄꯨꯂꯤꯁꯅ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤꯌꯥꯝ ꯑꯃ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯃꯃꯥꯡꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯏꯔꯥꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯦꯟ ꯒꯦꯠꯇ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯥꯏꯀꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 3 ꯑꯗꯨ ꯄꯨꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯁꯦꯀꯨꯔꯤꯇꯤꯒ ꯃꯨꯛꯅꯈꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯃꯁꯨꯡ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ 3 ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯅ ꯔꯤꯝꯁ ꯒꯦꯠ ꯃꯃꯥꯡꯗ ꯊꯠꯆꯤꯟꯕꯒ ꯂꯣꯏꯅꯅ ꯔꯤꯝꯁ ꯔꯣꯗ ꯊꯤꯡꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯔꯤꯝꯁ ꯒꯦꯠ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯔꯤꯝꯁꯀꯤ ꯃꯦꯟ ꯒꯦꯠ ꯃꯃꯥꯡꯗ ꯄꯨꯟꯅ ꯊꯣꯝꯖꯤꯜꯂꯛꯄꯒ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯆꯠꯈꯤꯅꯕ ꯑꯀꯟꯅꯕ ꯃꯇꯝ ꯄꯤꯗꯨꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯁ꯭ꯄꯤꯀꯔꯗ ꯀꯥꯎꯟꯠ ꯗꯥꯎꯟ ꯇꯧꯈꯤ꯫ ꯃꯗꯨ ꯐꯥꯎꯕ ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯣ ꯆꯠꯇꯕꯗꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯃꯁꯨꯡ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌا ꯀꯥꯞꯈꯤ꯫ ꯐꯥꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 3ꯄꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯣꯏꯅ ꯐꯪꯈꯤꯕꯗ ꯄꯦꯟꯅꯗꯕꯒꯤ ꯍꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯅ ꯅꯨꯡ ꯊꯣꯝꯖꯤꯟꯈꯤꯕ ꯑꯃꯁꯨꯡ ꯅꯥꯎꯔꯤ ꯀꯥꯞꯁꯤꯟꯕꯅꯆꯤꯡꯕ ꯇꯧꯔꯛꯈꯤ꯫ ꯁꯦꯀꯨꯔꯤꯇꯤꯅ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯄꯗ ꯃꯤ ꯈꯔꯁꯨ ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀꯨꯔꯤꯇꯤꯅ ꯐꯣꯔꯁꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯔꯤꯝꯁ ꯒꯦꯠ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯃꯃꯥꯡꯗ ꯑꯀꯟꯕ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯔꯤꯝꯁ ꯒꯦꯠ ꯃꯅꯨꯡꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯤꯁꯤꯡ ꯈꯥꯝꯖꯤꯜꯂꯒ ꯊꯝꯂꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯞꯅꯕ ꯁꯣꯛꯂꯕ ꯀꯨꯀꯤ 3ꯕꯨ ꯂꯥꯌꯦꯡꯕ ꯄꯨꯔꯛꯄꯗ ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯔꯤꯝꯁꯀꯤ ꯑꯀꯣꯏꯕ ꯃꯐꯝ ꯈꯔꯗ ꯂꯝꯕꯤꯗ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡꯁꯨ ꯆꯠꯊꯈꯤ꯫ ꯄꯟꯕ ꯌꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯃꯍꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯏꯝꯐꯥꯜꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯌꯦꯡꯕ ꯂꯥꯛꯄꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯣꯏ, ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯍꯤ 3 ꯍꯦꯟꯈ꯭ꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯛꯂꯕ ꯀꯨꯀꯤ ꯈꯔꯗꯤ ꯏꯝꯐꯥꯜꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ
ꯈꯣꯟꯁꯥꯡ ꯈꯨꯟꯒꯤ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯅ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯂꯩꯂꯣꯡ ꯋꯥꯐꯩ ꯚꯤꯂꯦꯖꯇ ꯈꯨꯠ ꯊꯣꯡꯅꯕꯒꯤ ꯊꯧꯗꯣꯛꯇ ꯁꯣꯛꯂꯕ ꯀꯨꯀꯤ ꯑꯍꯨꯝ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯄꯨꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ JTCꯒꯤ ꯃꯤꯍꯨꯠ ꯃꯉꯥꯔꯣꯝꯅ ꯃꯅꯤꯄꯨꯔꯒꯤ DGP ꯃꯨꯈꯦꯁꯁꯤꯡ ꯎꯅꯗꯨꯅ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯆꯪꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ngasi nungthin pung 3:30 taba aduwaidagi hauduna wari sanakiba adugi matangda JTC gi mihut oina saruk yaruraba NG Akiuna hai hauji state asida tholibe irang asigi matangda khatpa yaba wafam kayadi DCP da thamki JTC gi maikaidagi pukhalagliba wafam sing achi taraba matungda DGP na ngasi Rimsta hospital da Leilon waifai village da khutthongna bagi thaudo aduda asopan nanglaba sing pukhalakpa se mahangna no tausile amadi phanaba honage haina pungdoraki loinana state asida micham miyangi punsi amadi lantung ngak senaba kanna honabaga loinana security gi akan baseksing thorang lokholagani haiki handak laiba thiba thaudo ama woina naga micham taru hakibada chenaba sing phanaba NIA da sinakre mara lebesingi mathakta chapchaba action lokhatuna cherak pigani hainasu DGP Mukhesna thajaba piraki hairi hauji makhatana pau sandongna pijari tension wangkhalakpaga iroinana Manipurgi Deputy Chief Minister Losi Dingkhona lutsingba naga MLA tare nangasi Senapati District Headquarter da leiba United Naga Council UNC gi office da UNC gi lutsingba singa aruba mifam pangthokkhre mifam aduda Tuyargi MLA Leisiong Kaising Ukhungi MLA Erang Muiba Singaigi MLA Khasing Basum Karongi MLA Kuso Sa Tamaigi MLA Awangbong Nimai amasung Tamelongi MLA Dahenlung Pamai Sarukyaki Ayupung Tramathoi haukiba mifam aduda kari wafam khanakibage haiba ngamdragasu pung ani hena sathaki naga MLA sing amasung UNC gi mihusing aduna handak naga gi mi taruk pharaba matung hatkibana maram oiraga haujing naga kanglumna weheliba phiram sing khanaki haina thajanari mifam adu loiraba matungda Deputy Chief Minister Losi Dingkhona pangmi singda phongdokhibada naga MLA sing na naga taruk sikiba thaudo adu mari leinana UNC gi luchingba sing naba lakpani naga taruk pharga hakiba thaudo amasung UNC na taliba demand singi matangda state government na lumna lauri haiki mi pharga hakiba thaudo aduga mari leinana UNC na taliba demand sing adu state government na yamna lumna lauri loinana thaudo asi state asida thokpa khwaidagi tamtiba thaudo amani UNC gi luchingba singna thamliba demand sing asi naga miyangi mahut sinduna naga MLA singna state government da pukhatkani masigi damak matau karamna mai pakwa ngamgadagi haibagi thorang yanaba UNC gi luchingba sing unaba lakhibani haina su Dingkhona phongdokhi Jinim smokta lairiba asiba hakchang sing manungda sinagadra haibagi wahang da UNC na taliba demand sing pidiba phawba asiba hakchang sing lokhiroi wafam haiba wafam thamlakpadagi hakchang sing adu moki freeze da thamli mihar asigi case asi NIA da sinakhre maram aduna NIA amadi state government na kari thabak lokhalabage haibadu yingminasi haina Deputy CM na phongdokhi hauji pajari ba pausi matang sida loisinjare miyambo amuka hana